Regional Institute of Medical Sciences RIMS IMPHAL na heart ki Anaba Leiba PIKLIBA Angang sing Lemna heart surgery PANGTHOKPAGI SHARUK ama OINA tha asigi ani dagi mari PHAOBA CHATTHAKHIBA health camp AMADA POKPADAGI LOINARAKLABA ARUBA MAKHAL ki heart ki Anaba Leiba Angang ahum Yaona Angang manga Lemna heart surgery Maipakna Pangthokkhre hiram asiga mari lainana RIMS ki media cell na thadorapa Lemna hai RIMS ki cardiothoracic and vascular surgery CTBS unit amadi healing little heart UK ga kusamdaduna institute asigi northeast regional pediatric cardiothoracic center da tha asigi ani dagi mari phawba heart ke anaba ga mari lainana angang singi health camp ama pangthokhi healing little heart ke pediatric cardiac surgeon Dr. Syamadip Borgohan pediatric cardiologist and intensivist Dr. Snehal M. Kulkarni and Fortis Hospital Mumbai ki cardiac anesthetist Dr. Sibaji Malina Chingbana Saruk Yaduna Pangthokhiba Kemadu the heart ki Anaba ka mari lainana angang sing screening tawki loinana kemadu ki manung chana POKPADAGI LOINARAKLABA ARUBA MAKHAL ki heart ki Anaba Leiba Angang ahum yauna angang manga Lemna heart surgery Maipakna Pangthokhi heart ki Anaba Leiba Angang sing adugi analayang amadi investigation sing Lemna Fanganki Kudong Saba asi National Health Mission NHM gi Rashtriya Bal Swasthya Karyakram RBS ki makhada pibani chahi taranipan gi makhada leiba heart ke Anaba Leiba Angang singna Kudong Saba asi lauba yagani hairi operation na simai pangna pangthokpa asida achauba thaudang laukhiba healing little heart ki founder Dr. Sanjeev Nichani healing little heart ki team sing amadi RIMS ki medical staff amadi volunteer sing thagatli loinana analayang asigi damak RBS ke NHM Manipurna funding tawrakhiba amadi RIMS da state of art cardiothoracic operation theater ama thamba asigi damak tawbimal khangbu utli panbayabadi heart ke Anaba Leiba sahi taranipan gi makhada leiba angang sing Lemna heart surgery pangthokpagi thausil asi RIMS na Malem gi maming ngai institute kaya ga khusham da duna kumjali singani kunmari ki jun tha de ki chathaduna lakpani housing power the institute asina heart ke Anaba Leiba Angang tarani thoi Maipakna heart surgery pangthoktuna layengkhre hairi